ngarang Kangpokpi district ki Konsarang khulda lamgi wahodagi masing yanglaba kuki singna Konsa khulgi village chief Amson Abonmai amadi chairman di Adam butamthina phurambagi thawong adu pangdabagi thawong ne thawdo aduda chenari ba miyoi sing logi oiba chap chaba action lakhoi kadabani haina RPI Achawale Manipur gi maikadi gi taksilakle thawdo aduda soktuna hojig rim star laying chathari ba miyoi ani gi hakchang gi phibam yengsinna ba chatpagi khongjat amaga mari dinana wafam asi RPI Achawale gi state general secretary BN Sarmana phongdokhibani mahana makha taraduna hai ngarang thokiba laibak thiba thawdok adu soikiba lankhiba nate attempt to murder ni haibasi mayek sengle ngarang thokliba thawdok asina ahanba sunate mamangdasu asigumba thawdok asi kayarak khana thokrabani kuki singna jatharakliba thawong asida yelhomi phuruk singadi khatnaba hogduna irang thokannaba honarakpani haina lowi Konsa khulgi village chief Amson Abonmai amadi chairman di Adam butamthina phurakhiba thawong asi RPI Achawale Manipur na akan mamongda condemn tawi thawdok adara chanari ba miyoi sing logi makhada chap chaba action lakhoi piu haina mahakna phongdokhi ngarang akoina paw phungjabada media gi thuragi Konsa liangmai khulda khoigi village gi chief Abomai amasung chairperson Adam animaku kuki kanguna yamna sathina phuraga sokpan badagi sida admit tawbagi paw phungjabade khoi ngasi lakani khoi anaba animak unazarura sokpa animak makoina tamirapoi matungina makhoi si kuki chanidagi na chohomuk si laaga makhoi yum sabagi mafam sengdo ibuda moina laaga makhoi gi lamni haina attack torokna yamna sathina phuramme masi attempt to murder gi charge ni haibi ai makhoi gi village gi sigi tupi ama upodu gi magi mangak samda thawri adu chingaga maksi magi life si hat na attempt toromi life khobadagi mana ngaki khoi gi pirate loksing season aduna thawri chingkhatpadagi mahaki thawai asi kalawani haina magna phomok pirai aduga yamna sathina purona soktan ngasi huji phawda casualty da admit tawduna lairi sigumba hanjan hanjan akhoi gi yelomi kangu sida attack ngasi phawda tawri sida sarkar na kari gidamakta akan action lawdi bana habse akhoi praja miyam amsung RPI Manipur gi site gi miyam manga thamjani hawjiti PR president rules lairabani hen phagada haina khanmani central forces makoina misang mukhai na idana khoi gi irang asi laksin mangam gadra haina adubu sigumba laksin bagi mamidi amata tadi adubu hujik hairiba khun sida village gi ningthau Konsa village gi ningthau Abomai oja Abomai gi magi lawdasu January da makoi me amna laaga attack tawbegi wari su oja Abomai na libire masi am nungai tabu wani hanjan hanjan kai tawide tholi bano sarkar pairiba administration lairiba khoi gi political amasang administrative tools central forces mayam singsina khoi gi yellow singsi kari gi damta ngak pidri no ngak ngamdri no haibisi khoi Manipur yellow kangu dagi khoi na thamjaningi amasung akanba chairak pibiduna si irang asi yamathum lotion minaba khoi RPI Manipur gi maikai digi haijari aduga loina na si FIR si MLC certificate doctor ni pibirabni MLC certificate si yauna athupa matamda masi thingjan biduna hoji phurakle liba terrorist activities tawriba kangu asibu akanba UAPA gi ek palaga makoibu chairak pibiu haina akoina amukana mayamda administration gi maikai da haijari governor amasung chief secretary loine MIC na akanba akoigi action lawbiu amasung makoina akoigi khulai paiba singsi control tawduna kuki khulai paiba sing control tawduna akoi santi puraknaba yamna thumo tam sinbiu haina mayam gi site gi akoina haijari